Manipurda HOUJIK Meeyamna Amadi Khul Ngakpa Singna Mayoknariba lan asi Tunggi Meerol na Yaiphanabagidamakni HAINA Chief Minister NONGTHOMBAM Biren na PHONGDOKKHRE ngasi Kanglatombi Amadi Sekmai Ima Kaitel Sangabaga Amadi Kanglatombi ki Tab 3 Amadi Tab 2 ki Quarter Sanaba Uref Uyung Tambaga Mari Ledena Sekmai Kauzeng Leima Awang Leikai de Leiba KSA da Pangthokiba Thoramda Chief Minister na Makataraduna Irang Leina Lengak Asina Sakat Thorangi Lamda Lepalaitana Honaduna Crore Nipan Amadi Crore Manga Changna Sariba Kaitel Ani Asi Sangaba Ngamle Lengak Asina Tenba Matamda Ima Kaitel Kuntaret Saduna Nupi Oibi Singda Kutsinaba Ngamnaba Lepalaitana Honaba Maipakle Haina Lowa Yare Asidanatana HOUJIK Thokliba Irang Asi Meeyamna Awaba Kaya Mayoknaduna Chai Ani Leliba Singi Awamal Fangba Haurakle Lamdamasida Ngamkai Sambal Khaba Loshinaba Thavak Haukhre Yumthong Khudingda Haidoknadana Nisana Piramba Chaitheng Khangduna Leidaramba Hantanaba War on Drugs Mai Pakna Chathari Masidanatana Mitop Changlakpada FMR gi Makada Biometric Lauduna Ningtina Sek Tauduna Mitop Changbada Athingba Thamle Meeyamna Matam Khara Khangmin Naduna Athubada Lamdamasi Ing Tapa Hanjilakpa Ngamlagani Haiki Amadi Kaitel Sabada Achawa Thaudang Lauduna Quality Leiba Kaitel Meeyamda Sinabagidamak Construction gi Thavak Ningthina Pangthokiba Singbu Chief Minister na Thagatpa Phongdokhibaga Lunina Kaitel Singh Luna na Thamnaba Wafamsu Meeyamda Thamki Ima isi sing bukari da wada gena kun naiba isa sing manung pang sing na khoi mayam na wabu dugi for lakwa horabani ekoi gi safe and secure tung koi na wai horabadam aduna wafam khase thamjaraga football ground sample liba sagal liba du koi gi kangjai bungi manaka taba semai manungi chilinau sing na khase na biyo any problem liba kedoba mayam sengai thumgai changan gano koi je keno nung thabe adam laingoi ko me katha donation ha lakpa dong to dum ma sulai aduna yaring dei development gi kari Poch day the Masukubagi Sangai Tungai, Miki Hanba, Kolanba, Taugunu, Tauhan Bigano, Aduga, Tausu Tobigano, Adangasi market, Irang Lena, Jay Home, Loibung a mission, market anima. And Matang market Tarada, altogether market Kuntareni, Adu Manunga market, Tara, Taran, Nitoy, move to Sangana, but Matang, Madam the Imas in Gidamakta. Bazar Leva Imakatana, Imanate, Samaida Leva Imas Imani, Moranga Leva Imas Imani, Aduni, I put in a sister cousin of the race.